ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯗꯤꯁꯦꯝꯕꯔ 10ꯗꯒꯤ ꯍꯧꯗꯨꯅ ꯅꯨꯃꯤꯠ 12ꯅꯤ ꯆꯨꯞꯅ ꯃꯅꯤꯄꯨꯔ ꯌꯨꯠ ꯂꯤꯒ ꯃꯌꯣꯜꯅ ꯆꯠꯊꯔꯛꯄ ꯀꯤꯂꯣꯃꯤꯇꯔ 7 ꯁꯥꯡꯅ ꯆꯠꯂꯛꯄ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯥꯡꯑꯣꯟꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯂꯝꯁꯥꯡ ꯈꯣꯡꯆꯠ ꯂꯣꯡ ꯃꯥꯔꯆ ꯐꯣꯔ ꯅꯦꯁꯅꯦꯜ ꯔꯤꯖꯦꯅꯔꯦꯁꯟꯒꯤ ꯉꯁꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯦꯝꯄꯁꯇ ꯊꯨꯡꯂꯕ ꯃꯇꯨꯡ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯇꯔꯦꯠ ꯂꯧꯈ꯭ꯔꯦ꯫ ꯀꯛꯋꯥ ꯂꯝꯗꯥꯏꯕꯨꯡ ꯂꯝꯄꯥꯛꯇꯒꯤ ꯂꯝꯊꯥꯕ ꯍꯧꯈꯤꯕ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨꯅ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯦꯞꯇꯨꯅ ꯈꯣꯡꯆꯠꯂꯣꯏꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯦꯝꯄꯁꯇ ꯌꯧꯔꯛꯄꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯈꯣꯡꯆꯠꯂꯣꯏꯁꯤꯡꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯂꯝꯁꯥꯡ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯉꯁꯤ ꯂꯣꯏꯁꯤꯟꯕ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯂꯩꯍꯥꯎ ꯊꯥꯕꯝ ꯁꯔꯠ ꯆꯟꯗ꯭ꯔ ꯁꯔꯃꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯈꯤ ꯑꯃꯗꯤ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯔ ꯈꯣꯏꯔꯣꯝ ꯂꯣꯌꯥ ꯂꯥꯛꯄ ꯗꯤ.ꯑꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁꯀꯤ ꯔꯤꯇꯥꯌꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯗꯣꯛꯇꯔ ꯁꯤ.ꯑꯦꯁ. ꯁꯤꯂꯥꯔꯥꯃꯅꯤ, ꯀꯣꯀꯣꯃꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯡꯉꯣꯝꯕ, ꯔꯤꯇꯥꯌꯔ I.A.S. R.K. ꯅꯤꯃꯥꯏ, ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯍꯥꯟꯅ ꯗꯤ ꯐ꯭ꯔꯤꯗꯝ ꯀꯧꯕ ꯏꯪꯂꯤꯁ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯔ ꯑꯣꯏꯔꯝꯕ R.K. ꯔꯥꯅꯦꯟꯗ꯭ꯔꯖꯤꯠ, ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁ꯭ꯀꯨꯜ ꯑꯣꯐ ꯍ꯭ꯌꯨꯃꯦꯅꯤꯇꯤꯁ ꯑꯦꯟড ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯁꯥꯏꯟꯁꯀꯤ ꯗꯤꯟ ꯑꯣꯏꯔꯝꯕ ꯔꯤꯇꯥꯌꯔ ꯄ꯭ꯔꯣꯐꯦꯁꯔ ꯗꯕ꯭ꯂꯤꯎ ꯅꯕꯀꯨꯃꯥꯔ, ꯁꯣꯁꯤꯌꯣ ꯄꯣꯂꯤꯇꯤꯀꯦꯜ ꯀꯃꯦꯟꯇꯦꯇꯔ C.H. ꯕꯤꯖꯣꯏ, ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ CSSEIPꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ T.S. ꯚꯥꯔꯠ, ꯑꯦꯜ ꯁꯥꯅꯣꯏ ꯀꯣꯂꯦꯖ ꯅꯝꯕꯣꯜꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯅꯤꯡꯉꯣꯝꯕꯝ ꯁ꯭ꯔꯤꯃꯥ ꯑꯃꯁꯨꯡ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯆꯤꯐ ꯏꯗꯤꯇꯔ Y. ꯔꯨꯄꯆꯟꯗ꯭ꯔꯅ ꯋꯥꯉꯥꯡꯂꯣꯏꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯌꯣꯜꯒꯤ ꯀꯟꯚꯦꯅꯔ ꯑꯁꯦꯝ ꯄ꯭ꯔꯤꯟꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯅꯨꯃꯤꯠ 12ꯅꯤ ꯆꯠꯈꯤꯕ ꯂꯝꯁꯥꯡ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯆꯧꯕ ꯃꯤꯐꯝ 90 ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯃꯤꯐꯝ ꯀꯌꯥ ꯄꯥꯡꯊꯣꯛꯈꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ-ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯁꯤꯡꯕꯨ ꯃꯨꯠꯊꯠꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯍꯣꯝꯂꯦꯟ ꯖꯥꯂꯦꯡꯉꯝ ꯖꯣꯡꯉꯝ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯃꯁꯥꯒꯤ ꯃꯔꯝꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ 134ꯒꯤ ꯃꯃꯥꯡꯗ ꯖꯅꯨꯋꯥꯔꯤ 7 ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯃꯅꯤꯄꯨꯔꯒꯤ ꯆꯍꯤ 8 ꯈꯨꯟꯇꯥꯛꯂꯨꯔꯕ ꯃꯇꯨꯡ ꯑꯋꯥꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯅꯤꯡꯇꯝꯕ ꯐꯪꯈꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯅ ꯑꯅꯤꯁꯨꯕ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯑꯃ ꯊꯣꯛꯂꯛꯀꯗꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩꯔꯤ꯫ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥ 9 ꯍꯦꯟꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯤꯇꯩ ꯐꯨꯔꯨꯞꯁꯤꯡ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ꯫ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯃꯨꯠꯊꯠꯅꯕ ꯁꯤꯡꯅꯔꯛꯂꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯂꯝꯕꯤ ꯑꯗꯨ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯇꯥꯛꯄꯤꯕ ꯇꯉꯥꯏ ꯐꯗꯦ꯫ ꯍꯧꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯅꯥꯏ ꯃꯤꯑꯣꯏ ꯑꯃꯈꯛꯇꯅ ꯊꯦꯡꯅꯒꯗꯕ ꯅꯠꯇꯦ, ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯊꯧꯗꯥꯡꯅꯤ ꯍꯥꯏꯈꯤ꯫ ꯄ꯭ꯔꯤꯟꯁꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯨꯀꯤ-ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯌꯥ ꯑꯃ ꯍꯥꯠꯇꯣꯛꯄꯤꯈꯤꯕ, ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤꯕ ꯀꯌꯥ ꯑꯁꯤꯅ ꯉꯁꯤꯗꯤ ꯃꯤꯇꯩ ꯐꯨꯔꯨꯞ ꯑꯁꯤ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ, ꯂꯣꯏꯅꯅ ꯁꯤꯕ ꯆꯪꯕꯒꯤ ꯂꯥꯡꯐꯝꯁꯨ ꯃꯥꯌꯣꯛꯅꯔꯤ ꯑꯃꯗꯤ ꯇꯨꯡꯂꯝꯆꯠꯀꯤꯗꯃꯛ ꯇꯝꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯕ ꯁꯄꯣꯔꯠꯇꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯨꯊꯣꯛꯏꯕ ꯄꯥꯎꯖꯦꯜꯗꯨ ꯃꯌꯥꯝꯅ ꯌꯧꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯀꯥꯟꯗ ꯉꯁꯤꯗꯤ ꯃꯤꯐꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯁꯤꯟꯕ ꯊꯨꯡꯅ ꯃꯤꯌꯥꯝꯅ ꯌꯥꯎꯕꯤꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯃꯌꯣꯜ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯋꯥꯍꯩ ꯑꯃꯗꯤ ꯅꯨꯡꯉꯥꯏꯖꯕ ꯑꯃꯁꯨꯡ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏ ꯑꯁꯦ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯄꯥꯡꯒꯜ ꯑꯃ ꯁꯥꯒꯠꯃꯤꯟꯅꯔꯁꯤ, ꯊꯦꯡꯅꯔꯤꯕ ꯁꯤꯡꯅꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪꯗꯤ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯑꯅꯧꯕ ꯌꯥꯋꯣꯜ ꯑꯃ, ꯑꯅꯧꯕ ꯂꯥꯡꯑꯣꯟ ꯑꯃ ꯄꯨꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯃꯤꯟꯅꯔꯁꯤ꯫ ꯆꯥꯎꯈꯠꯄ, ꯇꯪꯗꯨ ꯂꯩꯇꯥꯕ, ꯊꯣꯡ ꯃꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯑꯩꯈꯣꯏ ꯃꯁꯦꯜ ꯃꯔꯛꯇ ꯏꯪ ꯇꯞꯄ ꯈꯨꯟꯅꯥꯏ ꯑꯃ ꯂꯩꯃꯤꯟꯅꯁꯤ꯫ ꯑꯃꯔꯣꯝꯗ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯇꯔꯦꯠ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔꯗ ꯃꯤꯁꯤꯡ ꯌꯥꯝꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯃꯤꯇꯩ ꯐꯨꯔꯨꯞꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯅꯦꯝꯊꯍꯟꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯊꯧꯗꯥꯡ ꯂꯧꯕ, ꯑꯅꯤꯁꯨꯕꯗ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯥꯏꯀꯩꯗ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯑꯔꯥꯟꯕ ꯏꯂꯦꯛꯁꯟꯒꯤ ꯃꯑꯣꯡ ꯍꯣꯡꯗꯣꯛꯇꯨꯅ ꯃꯤꯈꯜꯗ ꯁꯦꯜ ꯂꯧꯗꯨꯅ ꯚꯣꯠ ꯌꯣꯟꯗꯕ, ꯑꯍꯨꯝꯁꯨꯕꯗ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯊꯤꯡꯅꯕ ꯍꯣꯠꯅꯕ, ꯃꯤꯇꯣꯞꯇ ꯌꯨꯝ ꯄꯥꯟꯕꯗ ꯁꯧꯒꯠꯇꯕ, ꯃꯔꯤꯁꯨꯕꯗ ꯁꯣꯊꯔꯛꯂꯤꯕ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯅꯕ ꯍꯣꯠꯅꯕ, ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄꯒꯤ ꯄꯥꯡꯒꯜ ꯀꯟꯈꯠꯅꯕ ꯍꯣꯠꯅꯕ, ꯃꯉꯥꯁꯨꯕꯗ ꯀꯥꯏꯊꯔꯛꯂꯤꯕ ꯈꯨꯟꯅꯥꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯅꯧꯍꯧꯅꯅ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯑꯀꯟꯕ ꯔꯤꯖꯦꯅꯔꯦꯁꯟ ꯀꯦꯝꯄꯦꯟ ꯑꯃ ꯆꯪꯁꯤꯟꯕ, ꯇꯔꯨꯛꯁꯨꯕꯗ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜꯁꯤꯡꯕꯨ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇꯒꯤ ꯀꯟꯅꯕ ꯑꯀꯟꯕ ꯏꯍꯧ ꯆꯪꯁꯤꯟꯕ, ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯄꯣꯄꯤ ꯊꯥꯕ, ꯗ꯭ꯔꯒ ꯁꯨꯡꯕ, ꯌꯣꯟꯕ ꯑꯃꯗꯤ ꯆꯥꯕ ꯊꯤꯡꯕꯗ ꯅꯠꯇꯅ ꯏꯁꯥꯁꯨ ꯀ꯭ꯋꯥ ꯇꯂꯞ ꯈꯩꯅꯤꯅꯆꯤꯡꯕ ꯆꯥꯗꯕ, ꯃꯅꯤꯄꯨꯔꯕꯨ ꯑꯅꯤꯁꯨꯕ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯊꯤꯡꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯑꯃꯁꯨꯡ ꯇꯔꯦꯠꯁꯨꯕꯗ
ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯗꯅ ꯊꯝꯅꯕꯒꯤꯗꯃꯛ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒ ꯂꯣꯏꯅꯅ ꯎꯃꯪ ꯀꯣꯛꯊꯣꯛꯄ ꯊꯤꯡꯗꯨꯅ ꯎꯄꯥꯜ ꯋꯥꯄꯥꯜ ꯌꯥꯝꯅ ꯊꯥꯗꯨꯅ ꯎꯃꯪ ꯋꯥꯃꯪ ꯌꯣꯛꯈꯠꯄ ꯑꯃꯗꯤ ꯄꯥꯠꯁꯤꯡ ꯃꯥꯡꯈꯤꯗꯅꯕ ꯀꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤꯅꯤ꯫